Hello friends, ngasi video sida ina mayam de khangan jaga dar khoi gi mobile sida incoming call de noi lak ni ko adu incoming call lak ko matam de khoi gi number su show tawi aduga ming lang su noi show tawi ko adu kai gumba adu show taw hanning da bo oiraga de hadi samna ha bi khoi gi mai pa yamba ise isen khoi sing de khoi gi phone sing du u khine khallaga di khoi ki ba khot ba yaw na ba hadi khangan ning da bi yaw idona si phone ji taw adi mai pa no di khoi da tin ngang bi gani sai bi gani khan ba ta raga de adum ba number kaya do khoi na khangan ning da bu han na ta raga di khoi gi phone si call la ko matam da screen se lock thambe ba incoming call to lock thambe ba adu kanan su lock tu su ang hang dir phone lo khat pa yaroi adu karamen taw gan heb adu trick tu myam ngasi ai video si da khangan jage sum ba new trick amasung application gi maram da khangbi ngai da mak ta myam na social app knowledge har ba channel si ba hoji mo subscribe taw biu aduga bell sida nambiraga all da thambiyo adudi myam ngasi gi video si haura si yam matam law da bida myam ahan bada application am download taw ma thau ta gani adudi play store da jang ma thau ta gani myam aduga ai haifetang sida ming do yang hanjage ko sigi han bagi application se sida dum incoming call amasu lock tawrani aduga application sing ju lock tawning ba yawraga de adura dum se taw bi biya gani application lock tawba application open tawrage ba ko han bada adu myam application ji open tawra matung da sumai ma interface se uba phangani adu sumai thokani adu khoi sigi option ji khoi gi hana off lera thawm gane ba adu on tawbira som singjan bira adu si change mode se thamagi khoi pattern thamninge pattern lock thambiro adu 2 digit ki lock thamninge thambiro 4 digit ki thamninge adum myam se thambi ba na to haju pattern dai thamja khrabani adu sida app lock adum setting ja madau ta dire sida adu haktani sigi option ji da si on tawba han bada aduga sida change mode se changal lock thambi ba khoina aduni adu incoming call wallpaper thamning asu yare sida myam changaga adu isanga roge samna yar dai myam da ama call tawre eng hanjage go phone am dagi adu myam eng biyo karamana uba phangge haidu call la ko matam da du myam haifetang eng biyo adu video si ba hoji mo like to biyo sini myam video ase ina hoji eng hanle dona call asi kamena call la ko matam da haidi masana automatic lock lai ki incoming call se adu myam ne ubi ramani khangbi ramani adu myam na ubi khangbi raga di si video si pam na ga hoji mo like to biro comment su to biramu adu ga channel asi bo jibok subscribe to bidri bo raga di subscribe to biyo adu ga bell icon press to bi sum ba anau trick amasung application gi maram da khangbi na ngai da makta adu myam ngasi video si asida loisin jarage goodbye